ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯨꯗꯣꯜ ꯃꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯐ꯭ꯔꯥꯟꯁꯇ ꯕꯔꯕꯦꯛ ꯀꯧꯕꯤ ꯊꯕꯛ ꯀꯟꯅ ꯁꯨꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯤ ꯇꯤꯐꯦꯅꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯐꯥꯝ ꯑꯗꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯍꯥꯛꯀꯤ ꯐꯥꯝꯗ ꯍꯧꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤ, ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯁꯟ ꯁꯦꯟꯅꯕ, ꯁꯪꯒꯣꯝ ꯁꯨꯝꯕ, ꯌꯦꯟ ꯉꯥꯅꯨ ꯁꯦꯟꯅꯕ ꯑꯃꯗꯤ ꯐꯥꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯕꯔꯕꯦꯛ ꯄꯣꯊꯥꯅꯕꯒꯤ ꯃꯇꯝ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯟꯕꯤꯕꯒꯤ ꯃꯇꯝ ꯊꯝꯕꯁꯨ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯄꯩꯁꯥꯕꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯤꯐꯦꯅꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯃꯐꯤ ꯃꯔꯣꯜꯗꯤ ꯋꯥꯠꯍꯜꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯃꯠꯇ ꯅꯨꯡꯁꯤꯔꯝꯗꯦ ꯑꯃꯗꯤ ꯁꯪꯁꯥꯔꯁꯤꯗ ꯂꯥꯏꯔꯕ ꯑꯇꯟꯕꯁꯤꯡꯒꯤꯗꯤ ꯃꯐꯝ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯔꯕꯦꯛ ꯌꯥꯝꯅ ꯁꯥꯎꯒꯟꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯇꯤꯐꯦꯅꯤꯅ ꯐꯥꯝꯒꯤ ꯁꯪꯒꯣꯟ ꯅꯥꯀꯟꯗ ꯐꯥꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯊꯪꯅꯕ ꯈꯨꯡꯒꯪꯗꯒꯤ ꯗꯦꯅꯤꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯔꯕꯦꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯤꯐꯦꯅꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯇꯤꯐꯦꯅꯤ ꯍꯥꯏꯕꯤ ꯑꯄꯪꯕꯤ, ꯅꯍꯥꯛꯅ ꯎꯆꯤꯗꯧꯅ ꯂꯥꯏꯔꯕ ꯗꯦꯅꯤꯁꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛ ꯅꯠꯇꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯅꯍꯥꯛꯀꯤꯗꯃꯛ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯁꯥꯕꯤꯒꯦ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯔꯕ ꯆꯨꯗꯠꯅꯕꯁꯤꯒ?" ꯇꯤꯐꯦꯅꯤꯅ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯆꯦ, ꯅꯍꯥꯛꯅ ꯈꯪꯂꯤꯕꯗꯨꯅꯤ ꯗꯦꯅꯤꯁ ꯑꯐꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯤꯕꯁꯤꯗꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯐꯥꯝ ꯂꯩꯔꯛꯈꯤꯒꯗꯕꯅꯤ." ꯕꯔꯕꯦꯛꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯄꯪꯕꯤ, ꯗꯦꯅꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯕꯁꯨ ꯃꯍꯥꯛꯅ ꯆꯍꯤ 100 ꯁꯨꯔꯕ ꯐꯥꯎꯕ ꯐꯥꯝ ꯑꯃ ꯂꯩꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤꯅꯦ꯫ ꯑꯩ ꯅꯍꯥꯛꯅ ꯂꯥꯏꯔꯕ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤꯅꯦꯅ ꯂꯥꯏꯔꯕ ꯆꯨꯗꯠꯅꯅ ꯂꯩꯕꯗꯨ ꯌꯦꯡꯕ ꯄꯥꯝꯗꯦ." ꯇꯤꯐꯦꯅꯤꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯗꯦꯅꯤꯁ ꯅꯍꯥ ꯑꯣꯏꯔꯤ, ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯍꯥꯛ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯣꯏ, ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯆꯨꯝꯂꯛꯈꯤꯒꯅꯤ." ꯇꯤꯐꯦꯅꯤꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯨꯗ ꯕꯔꯕꯦꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯤꯐꯦꯅꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯂꯥꯏꯔꯕ ꯃꯉꯣꯟꯗꯕꯣ? ꯅꯍꯥꯛꯅ ꯑꯁꯨꯛ ꯊꯤꯅ ꯄꯩꯁꯥꯕꯨ ꯃꯤꯔꯥꯏꯕꯤ ꯑꯄꯪꯕꯤ ꯅꯨꯄꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ꯫ ꯅꯪ ꯃꯍꯥꯛꯀ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯅꯍꯥꯛꯀ ꯋꯥꯔꯤ ꯁꯥꯔꯕꯗꯤ ꯃꯍꯥꯛ ꯐꯥꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯒꯅꯤ꯫ ꯆꯠꯂꯣ, ꯐꯤ ꯁꯨꯅꯕ ꯈꯔ ꯂꯩꯍꯧꯕꯅꯤ, ꯁꯨꯗꯣꯛꯂꯒ ꯐꯧꯗꯣꯛꯂꯨꯆꯣ ꯆꯠꯂꯨ." ꯇꯤꯐꯦꯅꯤ ꯃꯆꯦꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨ ꯍꯤꯛꯇꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯐꯤꯁꯤꯡꯗꯨ ꯄꯨꯗꯨꯅ ꯇꯨꯔꯦꯟꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯤꯐꯦꯅꯤꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, "ꯏꯆꯦꯒꯤ ꯊꯃꯣꯏꯁꯤꯗꯤ ꯅꯨꯡꯒꯤ ꯊꯃꯣꯏꯅꯤ꯫ ꯅꯨꯡꯗꯒꯤ ꯂꯤꯁꯤꯡꯗꯒꯤ ꯍꯦꯟꯅ ꯀꯜꯂꯝꯒꯅꯤ꯫ ꯅꯨꯡ ꯐꯥꯎꯕ ꯅꯣꯡꯅ ꯆꯥꯝꯊꯣꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯃꯍꯥꯛꯅ ꯃꯋꯥ ꯂꯧꯕꯤꯗꯦ꯫ ꯑꯩꯅ ꯗꯦꯅꯤꯁꯀ ꯋꯥꯔꯤ ꯁꯥꯕꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯒꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅꯗꯤ ꯈꯪꯕꯤꯗꯦ." ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯂꯥꯛꯄꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯁꯨꯗꯣꯛꯂꯒ ꯆꯥꯝꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯈꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯗꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯤꯐꯦꯅꯤꯅ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜꯁꯤꯡꯗꯨ ꯅꯥꯀꯟꯗ ꯊꯝꯂꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯣꯛ, ꯅꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯄꯥꯝꯕ꯭ꯔꯣ? ꯉꯥꯏꯍꯥꯛ ꯐꯝꯁꯤꯔꯥ?" ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯁꯨꯅꯨꯄꯤ, ꯑꯇꯤꯌꯥꯁꯤꯅ ꯑꯩꯒꯤ ꯌꯨꯝꯊꯛ ꯑꯣꯏꯔꯤꯕ ꯃꯈꯩꯗꯤ ꯑꯩꯅ ꯄꯣꯊꯥꯕ ꯄꯥꯝꯕ ꯃꯐꯝꯗ ꯄꯣꯊꯥꯒꯅꯤ." ꯇꯤꯐꯦꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯣꯛ, ꯅꯍꯥꯛꯀꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯅꯍꯥꯛꯄꯨ ꯆꯪꯖꯐꯝ ꯄꯤꯅꯕ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥ ꯃꯔꯨꯞ ꯃꯄꯥꯡꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ?" ꯍꯅꯨꯕꯤ ꯑꯗꯨꯅ
ꯂꯩꯇꯦ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯃꯈꯣꯏ ꯄꯨꯝꯅꯃꯛꯇꯤ ꯂꯣꯏꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯔꯨꯞ ꯍꯥꯏꯕꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯂꯝꯂꯥꯟꯕ, ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅꯤ꯫ ꯇꯤꯐꯦꯅꯤ ꯋꯥ ꯉꯥꯡꯗꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯆꯥꯅꯕꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯣꯛ, ꯁꯦ ꯆꯥꯁꯤꯜꯂꯨ, ꯑꯩꯅ ꯉꯁꯥꯏ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯤꯐꯦꯅꯤꯅ ꯄꯤꯔꯤꯕꯗꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯇꯤꯐꯦꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯤꯐꯦꯅꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯤ꯫ ꯏꯁꯨꯅꯨꯄꯤ, ꯅꯍꯥꯛꯀꯤ ꯅꯃꯤꯠꯇꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯡꯂꯤꯅꯦ꯫ ꯅꯆꯦ ꯐꯠꯇꯕꯤ ꯕꯔꯕꯦꯛꯅ ꯅꯪꯅ ꯗꯦꯅꯤꯁꯀ ꯋꯥꯔꯤ ꯁꯥꯕ ꯊꯤꯡꯖꯟꯈ꯭ꯔꯕꯁꯨ ꯋꯥꯒꯅꯨ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯅꯪꯅ ꯗꯦꯅꯤꯁꯀ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯕ ꯉꯝꯅꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯒꯦ꯫ ꯇꯤꯐꯦꯅꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀ ꯗꯦꯅꯤꯁꯀꯒꯤ ꯃꯔꯤꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯪꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯦ, ꯁꯤꯒꯤ ꯀꯣꯔꯤꯒꯤ ꯄꯤꯟ ꯑꯁꯤ ꯄꯥꯏꯁꯤꯜꯂꯨ꯫ ꯅꯍꯥꯛꯅ ꯄꯤꯟ ꯑꯁꯤ ꯅꯍꯥꯛꯀꯤ ꯐꯤꯖꯣꯜꯗ ꯊꯦꯠꯂꯤꯕ ꯃꯈꯩ ꯅꯆꯦ ꯕꯔꯕꯦꯛꯇꯨ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯗꯨꯅ ꯐꯥꯝꯗ ꯍꯧꯔꯤꯕ ꯀꯣꯕꯤꯗꯨ ꯃꯁꯤꯡ ꯊꯤꯕ ꯆꯠꯈꯤꯒꯅꯤ꯫ ꯄꯤꯟꯗꯨꯅ ꯅꯍꯥꯛꯀꯤ ꯐꯤꯖꯣꯜꯗ ꯊꯦꯠꯂꯤꯕ ꯃꯈꯩ ꯅꯍꯥꯛ ꯃꯅꯤꯡ ꯇꯝꯂꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯆꯦꯗꯨ ꯌꯨꯝꯗ ꯍꯜꯂꯛꯂꯣꯏ꯫ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯇꯤꯐꯦꯅꯤ ꯃꯍꯥꯛꯀꯤ ꯐꯤ ꯁꯨꯕꯝ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯄꯤꯔꯝꯕ ꯄꯤꯟꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯉꯁꯥꯏ ꯃꯈꯩ ꯃꯪꯂꯤꯕꯅꯤ ꯈꯜꯂꯝꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯄꯤꯟ ꯄꯤꯔꯝꯂꯤꯕ ꯍꯅꯨꯕꯤ ꯑꯗꯨ ꯑꯆꯝꯕ ꯍꯅꯨꯕꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯅꯨꯕꯤ ꯑꯗꯨ ꯍꯦꯂꯣꯏꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯇꯤꯐꯦꯅꯤ ꯃꯍꯥꯛꯅ ꯐꯤ ꯁꯨꯅꯕꯗꯨ ꯑꯃꯨꯛ ꯎꯔꯛꯄꯗ ꯐꯤꯔꯣꯜꯁꯤꯡꯗꯨ ꯊꯨꯅ ꯁꯨꯗꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯗꯦꯅꯤꯁꯅ ꯁꯪꯒꯣꯟ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩꯗ ꯇꯤꯐꯦꯅꯤꯅ ꯍꯅꯨꯕꯤꯗꯨꯅ ꯄꯤꯔꯝꯕ ꯄꯤꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜꯗ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯆꯦ ꯕꯔꯕꯦꯛꯇꯨ ꯀꯣꯕꯤ ꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯤꯐꯦꯅꯤ ꯍꯔꯥꯎꯅ ꯌꯨꯝꯒꯤ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯗꯦꯅꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗꯨꯃꯗꯤ ꯗꯦꯅꯤꯁꯀ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯇꯤꯐꯦꯅꯤꯅ ꯃꯉꯣꯟꯗ ꯋꯥꯍꯟꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯍꯟꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯗꯦꯅꯤꯁꯇꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯕꯒꯤ ꯃꯇꯝꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯧꯈꯤꯕ ꯃꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯤꯐꯦꯅꯤꯗ ꯃꯍꯥꯛꯅ ꯈꯪꯕ ꯏꯁꯩ ꯄꯨꯝꯅꯃꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯏꯅꯥꯛ ꯈꯨꯟꯅꯕꯒꯤ ꯊꯧꯔꯥꯡꯗꯨꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯃꯍꯥꯛꯀꯤ ꯍꯥꯏꯅꯕ ꯋꯥ ꯂꯩꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯃꯤꯒꯤ ꯋꯥ ꯇꯥꯗꯕ, ꯃꯁꯥ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯂꯥꯛꯂꯝꯗꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯇꯤꯐꯦꯅꯤꯗ ꯃꯍꯥꯛ ꯁꯍꯔꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯇꯤꯐꯦꯅꯤꯅ ꯃꯍꯥꯛꯄꯨ ꯗꯦꯅꯤꯁꯅ ꯊꯧꯁꯥꯕꯤꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯇꯤꯐꯦꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯋꯥꯏ ꯋꯥꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯨꯁꯨ ꯃꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃ ꯃꯍꯥꯛꯅ ꯗꯦꯅꯤꯁꯄꯨ ꯉꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯗꯦꯅꯤꯁꯇꯤ ꯂꯥꯛꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯁꯣꯛꯅꯕ ꯆꯐꯨꯗꯨ ꯄꯨꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯇꯨꯔꯦꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯃꯉꯣꯟꯗ ꯄꯤꯟ ꯄꯤꯔꯝꯕ ꯍꯦꯂꯣꯏ ꯍꯅꯨꯕꯤ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯤꯐꯦꯅꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯏꯁꯨꯅꯨꯄꯤꯁꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯎꯏꯗ꯫ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯃꯍꯥꯛꯇꯨꯒ ꯅꯍꯥꯛꯅ ꯄꯥꯝꯕ ꯃꯇꯝꯗ ꯎꯅꯕ ꯐꯪꯂꯕꯁꯨ ꯅꯍꯥꯛ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯇꯤꯐꯦꯅꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯣꯛ, ꯃꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯊꯧꯁꯥꯗ꯭ꯔꯦ, ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯦ꯫ ꯑꯩ ꯃꯥꯒ ꯎꯅꯕ ꯈꯛꯇꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯅꯤꯡꯉꯔꯣꯏ꯫ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ꯫ ꯑꯗꯨꯅ ꯏꯕꯣꯛ, ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯁꯤꯡꯕ ꯃꯤ ꯑꯣꯏꯍꯟꯕꯤꯌꯨ꯫
ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯕ ꯉꯝꯅꯕ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯁꯨꯅꯨꯄꯤ, ꯃꯗꯨꯔ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦꯁꯦ, ꯁꯤꯒꯤ ꯎꯆꯦꯛ ꯃꯇꯨꯁꯤ ꯂꯧꯁꯜꯂꯨ, ꯃꯇꯨꯁꯤ ꯅꯍꯥꯛꯀꯤ ꯁꯝꯗ ꯊꯦꯠꯆꯤꯜꯂꯨ, ꯅꯍꯥꯛ ꯁꯣꯂꯣꯃꯣꯟꯒꯨꯝꯅ ꯁꯤꯡꯒꯅꯤ꯫ ꯇꯤꯐꯦꯅꯤ ꯎꯆꯦꯛ ꯃꯇꯨꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯨꯗꯨ ꯃꯍꯥꯛꯀꯤ ꯁꯝꯗ ꯍꯥꯞꯅꯕ ꯔꯤꯕꯣꯟ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯦꯅꯤꯁ ꯍꯨꯏ ꯈꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯤꯐꯦꯅꯤꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯕꯔꯕꯦꯛ ꯑꯗꯨ ꯀꯣꯕꯤ ꯃꯁꯤꯡ ꯊꯤꯕ ꯊꯥꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯦꯅꯤꯁꯀ ꯎꯅꯔꯝꯃꯤ꯫ ꯗꯦꯅꯤꯁꯇꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨꯗ ꯌꯥꯝꯅ ꯇꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯇꯤꯐꯦꯅꯤꯅ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯇꯤꯐꯦꯅꯤꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯏꯁꯩ ꯀꯌꯥꯁꯨ ꯁꯛꯄ ꯉꯝꯂꯝꯃꯤ꯫ ꯗꯦꯅꯤꯁꯇꯤ ꯇꯤꯐꯦꯅꯤꯒꯤ ꯂꯧꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯤꯐꯦꯅꯤ ꯑꯁꯤ ꯃꯍꯥꯛꯅ ꯇꯥꯛꯄꯤꯈꯤꯕꯤ, ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯈꯤꯕꯤ ꯍꯥꯟꯅꯒꯤ ꯇꯤꯐꯦꯅꯤ ꯑꯗꯨꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯤꯐꯦꯅꯤ ꯑꯁꯤ ꯈꯪꯍꯧꯗꯅ ꯉꯥꯎꯔꯛꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯊꯋꯥꯏꯅ ꯃꯉꯣꯟꯗ ꯆꯪꯁꯤꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯤꯐꯦꯅꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯡꯕ ꯍꯦꯟꯒꯠꯂꯛꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯨꯅꯃꯛ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯇꯤꯐꯦꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯔꯝꯃꯤ, ꯇꯤꯐꯦꯅꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛ ꯂꯧꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯈ꯭ꯔꯗꯕꯅꯤ꯫ ꯗꯦꯅꯤꯁꯁꯨ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯗꯨ ꯌꯥꯅꯤꯡꯂꯝꯃꯤ꯫ ꯗꯦꯅꯤꯁ ꯃꯍꯥꯛꯅ ꯆꯠꯂꯨꯕ ꯇꯧꯔꯨꯕꯗ ꯃꯥꯡꯖꯤꯜ ꯊꯥꯅꯤꯡꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯁꯨ ꯇꯤꯐꯦꯅꯤꯒꯤ ꯂꯧꯁꯤꯡꯗꯨꯗ ꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯍꯥꯟꯅꯒꯨꯝ ꯇꯤꯐꯦꯅꯤꯅ ꯐꯥꯒꯤ ꯇꯧꯕꯗ ꯅꯣꯛꯂꯝꯕ ꯗꯦꯅꯤꯁ, ꯇꯤꯐꯦꯅꯤꯅ ꯐꯥꯒꯤ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇꯕ, ꯍꯩꯅꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯗꯦꯅꯤꯁꯅ ꯇꯤꯐꯦꯅꯤꯗ ꯃꯍꯥꯛ ꯊꯪꯅꯕ ꯈꯨꯡꯒꯪꯗ ꯖꯒꯣꯏ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯇꯤꯐꯦꯅꯤꯗꯨ ꯊꯕꯛ ꯀꯟꯅ ꯁꯨꯔꯨꯕꯒꯤ ꯃꯥꯏꯊꯣꯡꯗꯨ ꯃꯛꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯗꯦꯅꯤꯁꯇ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯗꯦꯅꯤꯁꯅ ꯇꯥꯁꯤꯟꯅꯔꯝꯗꯦ꯫ ꯃꯗꯨꯗ ꯇꯤꯐꯦꯅꯤꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯗꯦꯅꯤꯁꯇ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯣ, ꯅꯪꯅ ꯖꯒꯣꯏꯗꯨ ꯌꯥꯝꯅ ꯆꯠꯅꯤꯡꯂꯤꯕꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯖꯤꯂꯤ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯥ? ꯑꯖꯤꯂꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯗꯦꯅꯤꯁꯀ ꯈꯪꯅꯔꯛꯄ, ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ꯫ ꯗꯦꯅꯤꯁꯅ ꯇꯤꯐꯦꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯀꯂꯛ ꯃꯤꯍꯧꯕꯒꯤ ꯃꯃꯤ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯤꯐꯦꯅꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ, ꯑꯖꯤꯂꯤ ꯂꯩꯕꯒꯤꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯀꯅꯥꯅꯕꯨ ꯃꯍꯥꯛꯀꯤ ꯖꯒꯣꯏꯗꯨ ꯌꯦꯡꯅꯤꯡꯂꯣꯏꯗꯣꯏꯅꯣ? ꯇꯤꯐꯦꯅꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯗꯤ ꯆꯠꯂꯨ꯫ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯇꯤꯐꯦꯅꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯩ ꯅꯥꯀꯟꯗ ꯐꯝꯂꯝꯃꯤ, ꯃꯩꯇꯥꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯀꯣꯛꯇꯨ ꯃꯈꯨꯠꯇ ꯊꯝꯂꯒ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯅꯨꯄꯥꯅ ꯄꯥꯝꯕꯁꯤ ꯃꯁꯛ ꯐꯖꯕꯅꯤ, ꯑꯩꯅ ꯁꯤꯡꯉꯒ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ? ꯁꯤꯖꯤꯟꯅꯐꯝ ꯂꯩꯇꯦ꯫ ꯑꯩꯅ ꯍꯟꯅꯨꯕꯤꯗꯨꯗꯒꯤ ꯃꯁꯛ ꯐꯖꯅꯕ ꯑꯣꯏꯅ ꯅꯤꯔꯝꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯗꯦꯅꯤꯁꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯁꯨꯅꯨꯄꯤ, ꯅꯍꯥꯛꯅ ꯐꯖꯕꯗꯨ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯂꯕꯅꯤꯅ ꯅꯍꯥꯛ ꯅꯁꯛ ꯐꯖꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯇꯤꯐꯦꯅꯤꯅ ꯍꯅꯨꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯦ ꯏꯁꯨꯅꯨꯄꯤ, ꯂꯤꯛ ꯑꯁꯤ ꯅꯍꯥꯛꯀꯤ ꯉꯛꯁꯝꯗ ꯁꯤꯖꯤꯜꯂꯨ꯫ ꯅꯪꯅ ꯂꯤꯛ ꯑꯁꯤ ꯁꯤꯔꯤꯕ ꯃꯈꯩꯗꯤ ꯅꯪꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ꯫ ꯂꯤꯛꯇꯨ ꯂꯧꯔꯒ ꯇꯤꯐꯦꯅꯤꯅ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯁꯤꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯡꯁꯦꯜꯒꯤ ꯃꯃꯥꯡꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯍꯟꯗꯛꯇꯤ ꯑꯩ ꯑꯖꯤꯂꯤꯕꯨ ꯀꯤꯗ꯭ꯔꯦ, ꯀꯅꯥꯕꯨꯁꯨ ꯀꯤꯗ꯭ꯔꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯐꯤꯖꯣꯜꯗꯨ ꯁꯦꯠꯂꯒ ꯖꯒꯣꯏ ꯁꯥꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯅꯍꯥ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯤꯐꯦꯅꯤꯅ
मागी मनाक यौरक्पदा हायरक्लमी कयादा फजख्रब नुपीनोने अैगी लैबाक्तदी असुक फजबी नुपी असिगुंबा अमत्ता लैत्रिबसी करिगिनो महाक्ति अैगी लोइनबी ओइगदबनी दोलाई अदु चावरमी अमदी मदुना अपिकपा लंबीदु पिक थलमी मरम अदुना तिफेनी लंबीदु फाउदुना चटखिबा याहलमदे महांगना नुपा अदुदा हायरक्लमी पुक्चेल चावरबा सखंगदबा नुपा अैगी लंबी पियु नखोइसु चटख्रो अैदी लायरबी लौमीगी मचानी नुपादुना हायरक्लमी नहाक लौमीगी मचा ओइरबसु नहाकती अैगी तालोय ओइहल्लनी मदु हायरगा महांगना तिफेनीगी खुदांगदु पायरगा महाकी दोलाइदा हापकलमी तिफेनीना हायरक्लमी अै नहाकी तालोय ओइबा पामदे अैदी डेनिसकी तालोय ओइबा पामी मदु हायरगा महांगना नुपादुगी मखुत्तु हायदलमगा दोलाइदगी चोंगथदुना चेनखिरमी अदुबु नुपा अदुना महाकी मियोइसिंगदुदा इंगित पीदुना नुपी अदुबु फारमी अदुगा महाकी दोलाई अदुदा हापकत्तुना मयुमदा पुरमी पुंग अमगी मतुंगदा नुपादु महाकी मयुमदु यौरक्लमी अदुगा तिफेनी अदु होल अमदा पुरक्लमी मफम अदुदा महांगना तिफेनीगा लुहोंगनबा सेम सारमी नुपा अदुना तिफेनीदा फजबा वाहै क्या हाइदुना तिफेनुबु मोमोल नोकनबा होनरमी अदुबु तिफेनीना महांगना हाइरिबदु करिमत्ता तारमदे तिफेनीदी मफम अदुदगी करमना नानथोकलगा चेनसिगे हाइना वाखन खंदुना लेरमी मफम अदुदगी नानथोकपदी अराइबा थबक अमदी ओइरमदे होल अदुदा लैरिबा थोंजाव ओहुमदुसु चेना लोनसिलमी महांगना महाकी पिन अदु निंगसिंगलक्लमी पिनदुगी मतेंगना होल अदुदा लैरिबा मी पुमनमक कोबी मसिंग थीबा थाखिरमी अदुगा महांगना अपिकपा थोंग अमदगी चेंथोरक्लमी महांगना चेलिबदु कदाइदनो हाइबा खंगलमदे नुमित्सु तासिलक्लमी वाबसु यामना वारक्लमी महांगना सुम लाकपदा युम अमा थेंगनरमी महांगना युमदुगी मपुदा महाक अहिंगदुमा मफम अदुदा लेकपा यागद्रा हंगलमी अदुबु युमबुदुना मफम अदु चांगनिबगी अहिंग लेकनबा मफम नते हाइदुना तानथोरक्लमी तिफेनी महाकी मखोंगदु चिंगचिंगदुना चलमी सुम लाकपदा हुई खोंबगी मखोल तारक्लमी लंबीदुदा युम अमा लेरमी युमदुगी ममांगदा नुपी अनि अहुम मखोइगी मचा नुपा सिंगा लेरमी तिफेनीना हाइजबदगी ममासिंग अदुना महाकपु अहिंग अमा लेकपा याहलमी अदुबु महांगना इमुंगदा चंगे हेक तौबगा मचानुपासिंग अदु तिफेनीगिदमक खन्नबा हौरक्लमी मचासिंग अदुदी तिफेनीगी फजबदुदा ngawrami फिबमदुदा ममासिंग अदुना तिफेनीबु नत्तबा वाहै क्या हाइजिनदुना तानथोरक्लमी तिफेनी युमदुदगी चेंथोरक्लमी अदुबु मखोइना महाकपु तानरक्पगी खोंका मखोल तारमी तिफेनी कीबना थक थक निगलमी मखोइना महाकी मनाक नक्सिलक्पदुदा महाकी ngaksamda siriba liktu langthoklami लिक्तुना लंबीगी नाकन अमदा खोंगदुना लैरिबा ओक अमगी मंगक्समदा तासिलमी मखोइना मंगोंदा तानरक्पदु लेपखिरमी मरमदी महाकी फजबदु मांगखिरमी मखोइना ओकतुदा ओइना तानखिरमी तिफेनी महांगना चलिबदु कदाइदनो खंगदना महाकी खोंगना थांगबा माइकेदा चलमी लाइबक फबदगी महांगना छुम लाकपदा मचेगी मयुमदु यौरक्लमी महाक यामना हराउरमी महाक नुमित कयानीदी मसादु चोकथरमी अमदी नुंगाइरमदे मरम अदुना थबक सुसुरमदे अदुगा डेनिसना हंगबसु लागलमदे डेनिसना कोना हाइरमी मदुदी महाक थबक यामना चिल्ली अमदी वरी सानादुना मतम मांगहनबसी इनाक खुनबा मियोइसिंगिने हाइरमी तिफेनी नोंगमा नोंगमगी माइथोंदु मंगसिलक्लमी अदुबु महाकी मचेदु नत्तना मी अतोपनदी मदु लोइना खंगलमी तिफेनी इसिंग चफु अमा पुबा फावबा ngamsilaklamde तिफेनीना निंगमदना मसा मथंता हाइजरमी
ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ ꯑꯩꯅ ꯍꯟꯅꯨꯕꯤꯗꯨꯗꯒꯤ ꯗꯦꯅꯤꯁꯄꯨ ꯎꯅꯅꯤꯡꯕ ꯃꯇꯝꯗ ꯎꯅꯕ ꯉꯝꯅꯕ ꯅꯤꯔꯨꯕ ꯑꯗꯨꯒ ꯗꯦꯅꯤꯁꯅꯗꯤ ꯑꯩꯕꯨ ꯋꯥꯍꯟꯕꯤꯔꯝꯕ ꯑꯩꯅ ꯂꯧꯁꯤꯡ ꯌꯥꯝ ꯂꯩꯅꯅꯕ ꯅꯤꯔꯨꯕ ꯑꯗꯨꯒ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯦꯅꯤꯁꯅ ꯑꯩꯕꯨ ꯀꯤꯔꯛꯄ ꯑꯩꯅ ꯏꯁꯛ ꯐꯖꯅꯕ ꯅꯤꯔꯨꯕ ꯑꯗꯨꯒ ꯃꯗꯨꯅ ꯑꯩꯕꯨ ꯑꯋꯥꯕ ꯑꯣꯏꯍꯟꯈꯤꯕ ꯄꯨꯝꯅꯃꯛꯁꯤ ꯑꯃꯠꯇ ꯀꯥꯟꯅꯔꯝꯗ꯭ꯔꯦ ꯑꯩ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯤꯕꯗꯤ ꯄꯩꯁꯥ ꯂꯟ ꯊꯨꯝꯅꯤ ꯑꯩꯁꯤ ꯄꯪꯉꯤꯗ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯗ ꯃꯗꯨ ꯑꯣꯏꯅ ꯅꯤꯔꯝꯒꯗꯕꯅꯤ ꯈꯪꯍꯧꯗꯅ ꯍꯟꯅꯨꯕꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯃꯉꯣꯟꯗ ꯎꯍꯟꯗꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁꯨ ꯅꯨꯄꯤ ꯄꯦꯟꯊꯣꯛꯄ ꯇꯝꯃꯨ ꯅꯪꯅ ꯅꯪꯒꯤ ꯌꯦꯠ ꯊꯪꯕ ꯐꯨꯔꯤꯠ ꯈꯥꯎꯗꯨꯗ ꯑꯄꯤꯛꯄ ꯎꯄꯨ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯕ ꯊꯦꯡꯅꯒꯅꯤ ꯅꯍꯥꯛꯀꯤ ꯅꯃꯤꯠꯇꯨ ꯎꯄꯨ ꯃꯆꯥꯗꯨꯗ ꯌꯥꯎꯔꯤꯕ ꯃꯣꯂꯣꯝꯗꯨꯅ ꯇꯩꯌꯨ ꯅꯪꯅ ꯅꯉꯣꯟꯗ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯂꯟ ꯑꯃ ꯌꯥꯎꯕꯗꯨ ꯎꯔꯛꯀꯅꯤ ꯇꯤꯐꯦꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯅꯤꯡꯊꯤꯅ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯎꯄꯨ ꯃꯆꯥ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯗꯤ ꯈꯪꯂꯝꯃꯤ ꯃꯍꯥꯛꯅ ꯎꯄꯨ ꯃꯆꯥꯗꯨ ꯍꯥꯡꯗꯣꯛꯄꯗ ꯃꯣꯂꯣꯝꯗꯨ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯃꯣꯂꯣꯝꯗꯨ ꯃꯃꯤꯠꯇ ꯇꯩꯔꯤꯉꯩꯗ ꯃꯆꯦ ꯕꯔꯕꯦꯛ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯕꯛ ꯁꯨꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯀꯣꯕꯤ ꯃꯁꯤꯡ ꯊꯤꯕꯗꯁꯨ ꯃꯍꯥꯛ ꯂꯥꯟꯅ ꯊꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯥꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯥꯎꯒꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯁꯨ ꯂꯩꯌꯨ ꯌꯥꯔꯝꯗꯦ ꯃꯍꯥꯛꯅ ꯇꯤꯐꯦꯅꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯔ ꯅꯍꯥꯛꯀꯤ ꯊꯕꯛ ꯑꯩꯅ ꯐꯥꯝꯗ ꯊꯕꯛ ꯁꯨꯔꯒ ꯅꯪꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯐꯥꯝꯁꯤ ꯃꯥꯡꯊꯔꯛꯂꯤꯕꯁꯤ ꯅꯪ ꯏꯀꯥꯏꯗ꯭ꯔꯣ ꯃꯗꯨ ꯇꯥꯕꯗ ꯇꯤꯐꯦꯅꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛꯀꯤ ꯏꯍꯨꯜꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯝꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄꯗꯤ ꯃꯍꯥꯛꯀꯤ ꯃꯄꯤꯁꯤꯡꯗꯨ ꯑꯔꯪꯕ ꯃꯅꯤꯃꯨꯛꯇꯥ ꯑꯣꯏꯔꯛꯂꯝꯃꯤ ꯑꯉꯛꯄ ꯃꯇꯧꯗꯨ ꯃꯆꯦ ꯕꯔꯕꯦꯛꯁꯨ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯃꯅꯤꯃꯨꯛꯇꯥꯗꯨꯕꯨ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯈꯨꯜꯂꯝꯃꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯃꯅꯤꯃꯨꯛꯇꯥꯗꯨ ꯈꯨꯜꯂꯤꯉꯩꯗ ꯗꯦꯅꯤꯁꯁꯨ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯃꯅꯤꯃꯨꯛꯇꯥꯗꯨ ꯎꯕꯗ ꯉꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯃꯗꯨ ꯈꯨꯟꯕ ꯌꯥꯎꯔꯝꯃꯤ ꯕꯔꯕꯦꯛꯅ ꯍꯥꯏꯔꯝꯃꯤ ꯗꯦꯅꯤꯁ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯄꯤꯒꯅꯤꯗ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯃꯅꯤꯃꯨꯛꯇꯥ ꯑꯃ ꯐꯥꯎꯕ ꯂꯧꯕꯗꯤ ꯌꯥꯔꯣꯏ ꯃꯍꯥꯛꯅ ꯇꯤꯐꯦꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯔꯕꯤ ꯀꯞꯄꯨ ꯀꯞꯄꯨ ꯈꯔ ꯌꯥꯝ ꯀꯞꯄꯨ ꯃꯗꯨꯅ ꯅꯪꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯇꯤꯐꯦꯅꯤꯒꯤ ꯃꯄꯤꯗꯨ ꯃꯍꯥꯛꯀꯤ ꯐꯤꯅ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯗꯦꯅꯤꯁꯅ ꯃꯍꯥꯛꯀꯤ ꯇꯨꯄꯤꯗꯨꯅ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯇꯤꯐꯦꯅꯤꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯈꯥꯡꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯝꯗꯦ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯔꯥꯝ ꯆꯥꯎꯕꯗꯨꯕꯨ ꯇꯨꯀꯠꯆꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯍꯦꯟꯅ ꯀꯞꯅꯕ ꯍꯥꯏꯔꯝꯃꯤ ꯇꯤꯐꯦꯅꯤ ꯀꯞꯄ ꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯝꯃꯤ ꯕꯔꯕꯦꯛꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯤꯁꯤ ꯂꯣꯏꯈ꯭ꯔꯕꯖꯥꯠꯂꯥ ꯃꯍꯥꯛꯅ ꯗꯦꯅꯤꯁꯇ ꯍꯥꯏꯔꯛꯂꯝꯃꯤ ꯗꯦꯅꯤꯁ ꯃꯍꯥꯛꯄꯨ ꯐꯨꯗꯨꯅ ꯑꯃꯨꯛ ꯀꯞꯍꯟꯈꯤꯒꯗ꯭ꯔꯥ ꯗꯦꯅꯤꯁꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯤꯒꯤꯗꯤ ꯃꯁꯤꯅ ꯌꯥꯔꯅꯤꯗ ꯑꯩꯅ ꯁꯍꯔꯗ ꯆꯠꯇꯨꯅ ꯃꯅꯤꯃꯨꯛꯇꯥ ꯑꯃꯃꯝꯒꯤ ꯃꯃꯜꯗꯨ ꯌꯦꯡꯂꯨꯒꯦ ꯕꯔꯕꯦꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯁꯨ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯀꯅꯥꯕꯨ ꯊꯥꯖꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯇꯤꯐꯦꯅꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯍꯦꯂꯣꯏ ꯍꯟꯅꯨꯕꯤꯗꯨ ꯑꯃꯝꯕ ꯀꯥꯆꯤꯟꯗ ꯂꯩꯔꯝꯕ ꯎꯔꯝꯃꯤ ꯇꯤꯐꯦꯅꯤ ꯈꯪꯗꯨꯅ ꯐꯟ ꯆꯣꯡꯈꯠꯂꯝꯃꯤ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕ ꯄꯤꯟ ꯎꯆꯦꯛ ꯃꯇꯨ ꯑꯃꯗꯤ ꯎꯄꯨ ꯃꯆꯥꯗꯨ ꯍꯟꯅꯨꯕꯤꯗꯨꯗ ꯄꯤꯊꯣꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯟꯅꯨꯕꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯁꯦ ꯃꯈꯣꯏꯁꯤꯡꯁꯤ ꯑꯃꯨꯛ ꯂꯧꯖꯔꯣ ꯃꯈꯣꯏ ꯅꯍꯥꯛꯀꯤ ꯉꯥꯛꯇꯅꯤ ꯑꯩ ꯄꯨꯟꯁꯤꯗ ꯄꯣꯠꯁꯛꯁꯤꯡꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯕ ꯄꯔꯥꯗꯨꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯔꯣꯏ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗꯤ ꯏꯅꯥꯛ ꯈꯨꯜꯂꯝꯕ ꯌꯥꯏ ꯃꯁꯛ ꯐꯖꯔꯝꯕ ꯌꯥꯏ ꯂꯧꯁꯤꯡ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯂꯥꯏꯔꯕꯤ ꯂꯧꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯑꯣꯏꯖꯒꯦ
ꯑꯩꯅ ꯄꯥꯝꯕ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯖꯒꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯁꯨꯅꯨꯄꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯄꯔꯥ ꯐꯥꯔꯦꯗꯅ, ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁꯥꯟꯇꯤ ꯂꯩꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯅꯍꯥꯛꯅ ꯄꯥꯝꯕ ꯅꯨꯄꯥꯗꯨꯒ ꯅꯪꯒ ꯂꯨꯍꯣꯡꯂꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯇꯤꯐꯦꯅꯤꯅ ꯃꯄꯨꯟꯁꯤꯗ ꯍꯅꯨꯕꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯗꯦꯅꯤꯁꯄꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯗꯦꯅꯤꯁꯁꯨ ꯑꯐꯕ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯤꯐꯦꯅꯤ ꯃꯄꯨꯟꯁꯤꯗ ꯁꯥꯟꯇꯤ ꯂꯩꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫